थोलिबा इरांग असिदा लांजनखिबदगी मी लेनद्रबा युमदा इम्प्रोवाइज एक्सप्लोसिव डिवाइस अनि पोखाइबा अमसुंग सखंगदबा मियोइसिंगना सुरचानपुरगी कांगबाइरोमदगी काबलापनि हाइबा बम पोखाइबदगी मियोइ अनि सोकले थौदोक असि ngasi ayuk anganba pung 5 minute nifu 5 minute yankaimari amasung 9 minute nifu mangarom tarpa matamda thokibani thokdok asigi matangda SKTV news na fangba pawgi matungina ngasi ayuk pung 5 minute nifu tarpa matamda Bishnupur district ke Fogaksau Ikhai police station konba Saiton nganu kongi mafamda lanjena kibadagi milenadra bayum amada IED ni singnaba ma pokhai ki madugi matung Pumunga min Yankaimari rom tarpa matamdasu Pokhaiba thokdok amuk thoki thokdok adugi paw phangbuga Fogaksau Ikhai police station amasung Central Security Force ki team sing mafam aduda sangchinduna yangshin ki ayuk angan bagi anirak Pokhaiba duda yum sing sauna amangata thoki Makhatana Surachanpur district ki Kangbairom dagi oiramgani singna ba sakhangdaba singna bom kapsilaki hairi bom kapsilaki ba thokdok aduda nupa ama amasung nupi ama aswapan nangki Soklaba Meeoi ani adudi soibam sanatomba sahi 65 apokpa angobi kawi Saiton maning laikai dagini atopa Meeoi aduna nongthongbam indubala sahi 13 mapuroiba laikhidraba bisorjit kawi hiyai kon maning laikai dagini hairi Soklaba Meeoi animak manaknakpa health center da pukatuna laing sataki Pokhaiba thokdok singi makha tarakpada security force na akan mangak senbagi thabak su lokhat ki hairi Hajik Pawagi nadi thokdok sing adugi sapsaba horokfam khangba ngamdre amadi police na thijin bagi tabak su sathari